अहानबदा मरुओइबा पाउ महौसागी खल ngakpa haibase citizen khudingmakna pangthokadaba fundamental duty ni haina forest minister Thongam Biswajitna phongdokre Hauki bachahi mari asida Manipur da popi paktakna na thabagi chang chawna hantaba thingnare haina Manipur remote sensing application center ge report amna haide Lomi Singda Harmatic Chana Pinaba Lengak na Thorang Paikhatli haina Agriculture Minister Thongam Biswajitna TOMTVENTAINMENT phongdorakre Manipur Miyam ki dama Congress Party na lepli haiba wakalon na sigi makhada Rahul Gandhi Manipur da laktagani haina hana ki Chief Minister Okham Ibobina phongdorakle Mahiri Singh na Sontaba Mikop Lakpada Mai Lake na Cheluidabani haina Lok Sabha ki member Dr. Angoncha Bimol Apuizam na phongdokre Amade Imphal Municipal Corporation na konba mafam Singda Lairiba Lanai Hospital amade shopping mall pumnamak masagi oiba gari parking thamnaba transport director na order thokre Times of Manipur gi numidang gi Manipuri pau meeting tabiri ba pumnamakpu CHAPLINA MAISNAM na ikotnona krumjari hojek pau sandokna pizari mahosagi khal ngakpa haibase citizen khudingmakna pangthokadaba fundamental duty ni haina forest minister Thongam Biswajitna phongdokre wafamasi forest department na sindna lamdeng makha lekai da pangthokpa humvutara manga suba ban mahotsav ke thauramda minister Thongam Biswajitna phongdokhibane State ki thakta pangthokhiba humvutara manga suba ban mahotsav ke thauram aduga mari lengna forest minister Thongam Biswajitna hai Van Mahotsav ki thauram ase u thabagi kumhai ama oina kumja Englishing ama chamapan yankhaida matam adugi Union Agriculture Minister KM Munsina haudokhibane thauram ase chahi khudingi July gi ahanba chayolda pangthoktuna lakle State asigi oina su thauram ase July thagi ahanba chayolda pangthokpane Van Mahotsav asigi kumsi chahi ki theme na ek pair ma ke naam haiba sina oiri imagi mingda u chara ama thaba haiba theme ase yamna singthaningai oiba campaign amane campaign ase haukiba June manga da Prime Minister Narendra Modi na haudokhibane ngasidi malemda u chara kaya thabage tangai fadaba ama chawna lerakle miyoi amana chahi amada mathau tariba oxygen ki chang ase kg 490 ne Mapung Maray Faraba U Amana Puthokliba Oxygen ki Chang na Chahi Amada Oxygen kg Chamakune Maramaduna Miyoi Amana Chahi Amagi Mathau Tariba Oxygen ki Chang ase Fangnaba Hotnabada Yamdrabada U Charatare Thaba Mathau Tai Ngasi Malemda Aying Asagi Fibam da Chawna Ohongba Lakliba se Miyoi Bana Thokan Bane Aying Asagi Fibam da Chawna Ohongba Lakba Sina Amhausagi Oiba Thokan Ningdaba Thodo Wathok Kaya Thokpa Hengalakle Matam chadana nong chuba ichaw thokpa made ikang thokpa kaya ma ngase aikhoina thengnade masi khangna aikhoina mahosagi fibam kalhona ba thintadana thabak paikhatpa mathau tai ngamliba makhai u thana ba hona se lebak asigi oina chahi asida u chara crore chama nifu thana ba pandam thamle pandam asigi manung channa September tha fawbada u chara crore nifu thana ba akan mamongda hotnade Manipur gi oinasu September tha fawbagi manungda u chara lakh nifutaruk dasmik mari nipan thanaba pandam thamle haina mahakna makha takhi
environment ko de lani ko uwa wagera sa san wagera jiba pan ba ha se mo ko ji protective le hen mase akoi thauda da bane ha se mase constitutional given duty ne mase ko na na sana da base maram orga akoi fere ko ne aduna akoi na fere ki ba hor ki ba por masing je kuna ma no to da so ki banate deportation to ju uwa katel ka jang hara ko ju anything to ko kuna mase no ma ha se sin masing ya makanda no na chaiwal asai no chaiwal mayam tha sai tha mayam sahi sai aduna masmigi sahi prolong hoina to kusina maram orkan effect of himni aduna ngaran lan ki bodo ngasi digi sumthopa yai aduna ngasi ko sai ke riba apai riba ima gi nominda apai gi upambe mum thaba aduna bade gi to ko phudimaki da alang gi oro alang gi oro upambe mum thabi do masi kaunadana nasi haki hawu matamda ko environment da lana ko ko se sumthono macha am ko kani ngasi gi thoram aduga mari leinana lamsang assembly constituency ke MLA Sorokhaibam Rajan hai malemda leiriba thawai panba jiba khudingmak akoibagi amade mausagi fibam ga nakna chatminaba ngaktane mausagi fibam ase aikoina ngaktuna chatliba makai aikoi nungaina hingba ngamgane ngasi aikoina awaba kaya mayukna riba se mausagi fibam da akaiba pirubadagine lamna masida ngasi uwa yanthatpa ching kokthokpa amade mafam kaya da logi wangmada popi pambi thaba sina mausagi khalda chauna akaiba pide handak Manipur da ichau anirak ikan kanadana thokiba adu aikoina mahusagi fibam da akaiba pirubadagine mahusagi fibam ngak senbase lengak khakta da inthokpa yaroi miyamna so lengak na paikhatliba thabak thoram singda mateng pangsinduna mahusagi khal ngak na ba hotnasi haina mahak namakata ke Kabuk mayam pangthokpada aikoi nation gi adugumba mayam sing adu aikoi phanganba gamnana bagi damakta aikoi adugumba aikoi environment se nga nana bagi damakta aikoi uwa yang thatpa adagi ithei lokong da aikoi yumgi phataba ma leiba kanda ai mangda cheliba lokong duda turen duda batal thadaba imungi amot akai adagi imung dagi tholakba phataudi mayam sing adu turen da lokong da thadabagi hainabi do koi ngasi dagi aikoi thadu se nya mayam da appeal tawjini maram di gari na ai ko kanda maduna aikoi drainage laitare haina al singi aikoi na nga ko dingai matam dadi aikoi koinu gi lo ko lo ko kanda aikoi na leiba import gi aikoi do khongban tawdana leipal gi wa masa gi do kana phadana sem sadana tanami hoti adu gumbagi thabak to anta laitare aduna tainaba yum masen gi barakta so aikoi drain aikoi gi ilam naraz leiramba mayam sing do amana khare injal to na loi injal ga ngasi di nong kitan tabada sumang dai sing tum da yum leirakre ba koi Manipur ngasi gi thoram aduda Forest Minister Thongam Biswajit Naluchingna lamsang SCG MLA Sorokhaibam Rajan yauna lenga ki makuk thongba official Mahairoi Singh amade miyamna lamdeng makha lekai ki lampakta uchara kya thakhe loinana mahausa gi fibam kanbada isai sana achouba thodang lokani haina wasak lokhe Homfutara mga suba van mahotsav ki thawram aduda Forest Minister Thongam Biswajit lamsang Assembly Constituency ki MLA Sorokhaibam Rajan Forest and Environment ke Special Secretary MH Khan Additional PCCF Sorefi Vashum Chief Conservator L Joy Kumar Central Circle amade Northern Circle ke Conservator of Forest RK Amarjit Western Circle ke Conservator of Forest Gaithaulu Thaimena Chief Guest of Honor amade Special Invitee oina sarukya ke Manipur da Kanglon kaina popi thabagi chang hokhiba chahi mari asida chauna hantharakpa thengnare haina Manipur Remote Sensing Application Center Marsac ke report amana haire hiramasigi matangda North East Now gi news report amana hai Chief Minister Nongthombam Birena Luchingduna Komja Inglisingani subna kun mathoidagi chathaba horakhiba War on Drugs campaign na maram oiraga paktakna na popi tharamba adu hantarakhibane Marsec na advanced mapping amasung estimation method sizinaduna thizin kiba amada popi thaba hantabagi report ase fangba ngamlakhibane survey ase kumja inglasingani subna kunhumdogi September degi chahi asigi January tha fawba chathakibani hairi
survey aduka mari lengnana Chandel, Churachandpur, Kamzong, Kangpopi, None, Senapati, Tamenglong, Tengnopal amadi Ukrulgi Popi Tharamba Mafam Singh map toki map tawraba matungda fangkiba survey ki report matung ina kumza English ngani supna kun nithoi English ngani supna kun humdoida popi paktak na thaba lam ekar lising tarataruka chatru kuntra nithoi dasmik ani mapan leiramba adu kumza English ngani supna kun humdoi English ngani supna kun mari dagi lam ekar lising taramathoi ga chani marfunipan dasmik senior taret khakta popi tharamduna Chada kuntrani toy dasmik ama ohum popi thaba hanthare haiba khangbangam ki hari Marsek na piba survey report amagi matung inna kumja English ngani supna kun mathoi English ngani supna kun ni thoida lamdam asigi chingi district nipanda lam ekar lising kun nipanga chamanga marfutara nipan dasmik mapan amada popi tharam ke Masida Kangpopi district na khwaidagi wangna lam ekar lising mapan ga chamanga tara tare dasmik mapan senyoda popi tharamba thengna ke adubu kumja English ngani supna kun nithoi English ngani supna kun humdoi ge survey dadi chada nifu dasmik mapan mari ge changda hantaram ke Churachandpur district ki oina kumza English ngani supna kun mathoi English ngani supna kun nithoi da lam ekar lising taruka chatrok marifunipan dasme taruk amada popi tharamba thengnakiba adu English ngani supna kun nithoi English ngani supna kun humdoida lam ekar lising mariga humfunithoi dasmek sinyo marida hantarakhe chap manaba matam asida Kangpopi district asu lam ekar lising mapan ga chamanga tara taret dasmek mapan sinyo dagi ekar lising mangaga chamri supna taret dasmek mari tareta hantaramba thengnarakhe Tamenglong district na kumja English ngani supna kun nithoi English ngani supna kun humdoida lam ekar marifu tara taruk dasmek sinyo tarukta popi tharamba thengnarakhe kumja English ngani supna kun mathoi English ngani supna kun nithoi da popi free oiramba None district ta kumja English ngani supna kun nithoi English ngani supna kun humdoi gi survey da lam ekar chama kutra nithoi dasmek ahum tarukta popi tharamba thengnarakhe hauzik lamda masigi tongan ba chingi district singe manungda popi free oiriba se federal khaktamak ngaisilakle Marsek report ase narcotics and affairs of border NAP na support tawraga kumja English ngani supna taratare tege English ngani supna kun mari fawbada popi tharamba mafam kaya yantatuna manghan khiba leire haina so phongdorakle NAP ke report matung ina lamdam asida popi pambi tharamba lam ekar lising taramapan ga chama kuntra manga dasmek manga sinyo yantatuna manghan kre masigi manungda khwaidagi chawna yantatuna manghan khiba se Kangpopi district na oiri aduga ani subada Churachandpur district na oikhe haire Longmi Singda Harmatik Chana Pinaba Lengak na Taurang Paikatli Haina Agriculture Minister Thongam Biswajit na Phongdokre TOMTV akan na unaba madawa from a safe Phongdokladuna Agriculture Minister Thongam Biswajit na Makatan Hai Longmi Singna Low Ubada Maru Oina Tengnariba Awaba se Ising Amadi Harmatam Chana Phongdaba Sini Longmi Singna Tengnariba Awaba ase Legtana ba Lengak na Angam Bathakta Honaduna Longmi Singda Matam Chana Harpina Bathaurang Paikatli Lengak na har matam chana passion hobadage hauzik lamda masida irang marak oirabasu Longmi Singda har phanghanba ngamle hauzik su Longmi Singgi har piri maragasida Longmi Singna chemical gi har sizinabagi mahutta hauchang da ka hena sokloidaba har sizinaduna lawu singu gi thabak sing paikhatba kanagani khalle masigi damang center lengak nasu tongan ba scheme kaya ama paikhatuna Longmi Singna chemical gi har sizinaba hantanaba meeting thamle Scheme sing asigi kanaba lamdam asigi Longmi Singna lobada yamna kanagane maramaduna Longmi Singna hachang da sokpa chemical gi har sing sizinaduna lahu singu gi thabak chathariba se hanthana pahona se maragasida hauzik lamdam asida thokliba ichaw mandi mamangda thokiba ichawaduna sokhalaba lofam sing khangdoklaga tongan ba scheme gi makhada compensation pinaba thorang so pakhakani haina mahakna makhata ki ayamba Longmi Singda ina appeal tawjari madamdi akoi nano neno area thole madu season na bohona si
ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯔꯁꯥꯌꯟꯒꯤ ꯑꯣꯏꯕ ꯍꯥꯔ ꯁꯤꯖꯤꯟꯅꯔꯒ ꯂꯧ ꯎꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯣꯔꯒꯥꯅꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯆꯪꯁꯤꯜꯂꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯁꯣꯛꯆꯜꯂꯛꯏꯕ ꯍꯛꯆꯥꯡ ꯁꯤ ꯀꯟꯅꯅꯕ ꯑꯃꯗꯤ ꯀꯦꯃꯤꯀꯦꯜ ꯐꯔꯇꯤꯂꯥꯏꯖꯔꯁꯦ ꯍꯟꯗꯅ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯗ ꯂꯩꯅꯥ ꯇꯤꯟꯅꯥ ꯂꯥꯛꯏꯕꯁꯦ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯄꯨꯊꯣꯔꯛꯏꯕ ꯄꯣꯂꯤꯁꯤꯁꯤꯒꯤ ꯃꯈꯥ ꯏꯜꯂꯀꯥꯟꯗ ꯍꯥꯔ ꯀꯦꯖꯤ 30 ꯍꯥꯞꯄꯒꯤ ꯃꯍꯨꯠꯇ 10 ꯍꯥꯞꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯀꯗꯕ ꯆꯥꯡꯗꯣ ꯍꯟꯗꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯗꯛꯁꯟꯗ ꯑꯩꯈꯣꯏꯅ ꯐꯪꯅꯅꯕꯅꯦ ꯍꯥꯏꯕꯗ ꯑꯩꯅ ꯀꯃꯔꯁꯤꯌꯦꯜꯒꯤ ꯋꯥ ꯉꯥꯛꯇꯅ ꯈꯟꯕ ꯅꯠꯇꯕꯤꯗ ꯀꯃꯔꯁꯤꯌꯦꯜ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯋꯦꯜ ꯕꯤయింግ ꯑꯣꯏꯅꯅꯕ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯖꯥꯇꯤꯒꯤ ꯈꯨꯟꯅꯥꯏꯒꯤ ꯐꯅꯅꯕ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯍꯟꯊꯔꯒ ꯇꯧꯕꯗ ꯑꯗꯨꯅ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨ ꯀooperation ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯑꯩ ꯑꯗꯨ ꯂꯧꯃꯤꯁꯤꯡꯗ ꯑꯩ ꯑꯄꯤꯜ ꯇꯧꯖꯔꯤ ꯍꯧꯖꯤꯛ ꯁꯣꯏꯗꯅ ꯉꯥꯝꯗꯅ ꯂꯝꯕꯤ ꯇꯠꯈꯤꯕ ꯈꯣꯠꯈꯤꯕ ꯂꯩꯔꯒꯗꯤ ꯃꯗꯨꯗꯤ ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯄꯣꯠꯅꯤ ꯑꯗꯨ ꯅꯠꯇꯅꯗꯤ ꯑꯩꯈꯣꯏ ꯍꯥꯔ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯗꯨꯝ ꯄꯤꯅꯅꯕꯒꯤ ꯊꯧꯔꯥꯡ ꯂꯩꯖꯩ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯗꯨꯕꯨ ꯁꯔꯀꯥꯔꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯔꯤ Manipur Miyamgidama Congress Party na lepli haiba wakalon asigi makhada Rahul Gandhi Manipurda laklagani haina hanagi Chief Minister Okram Ibobina phongdorakli Lakliba tang nipanda Manipurda lakadoriba opposition leader Rahul Gandhi ge Manipur khongchat ka mari lengnana ngasi Congress Bhavan da pangthopa paugi mifam amada wafam ase mahak na phongdokhibani paugi mifam atuda Okram Ibobina hai Rahul Gandhi na opposition ge leader oina khalaba matung ahanba khongchat oina Manipurda lakadoriba se yamna sangthaningai ge masakne khongchat asina Manipur Miyamgidama Congress Party na lepli haibadu mayek sengna takli Mamang chahigi May tang 3 thorakiba irang asiga mari leinana Rahul Gandhi na lakadoriba se handak asina ahum subane handak pangthokiba 19 suba Lok Sabha ge mikhalda Manipur Miyamna BJP pamdre haibasi mayek sengna takpa ngamkhre loinana handakta lushinkiba parliament ke station da Rahul Gandhi yauna India block ke luchingba amade Inner Manipur gi MP Dr. Angomcha Bimol akoizamna Manipur gi damak laukhiba aduki mahai oina Prime Minister na Rajya Sabha da Manipur gi maramda wafam kharatham ke adumaku Prime Minister na thamkiba wafam sing aduda irang asi loshinabagi matangda karigumba amata phongdokhidaba maramna miyam apenba oikhide Prime Minister gi wafam aduna Manipur da Mausagi tangdu laitaba fibam hanjillakani haibase thazaningai oide Rahul Gandhi ge Manipur khongchat ase miyamna su taramna opiu haina Okram Ibobina makatana phongdokhi Manipur ki sahi ama helaba Shri Modi ji ki government na yengiba miyengche khangba ngamdana emotion ga loinana mana nganghiba siguma pressure mayam sina khumdaba yadadana wahai amani khak mana Modi ji na adushu Rajya Sabha da nganghiba si ngarang akhoi Manipur praja singda khoi thamjagri bidani Manipur praja singna madu satisfy oira moi maduna akhoi purakpati oisno Manipur da athuba matamda peace restore tor kani haibase akhoi thajadi until and unless a road map ama wari sananaba both communities dialogue taunanaba sumaina sille haiba road map ama puthokti bhogde akhoi thajadi haidna akhoi thamjagi baduni aduna Shri Rahul ji na Manipur da lakpigadaribase Manipur gi praja singna akhoi na asa tawi with arouse mayam praja puna makna I welcome to Vigani Haidana Thajai. Modi ji and his government should take Manipur as the priority to bring peace back, because peace is the only thing that will bring the prosperity to the state. Today, the Chief Minister of Manipur is no more the Chief Minister of Manipur in the real sense. People are not accepting him as the Chief Minister of Manipur. That is very clear. His MLAs also are not with him as the Chief Minister of Manipur. We don't know why the Prime Minister is protecting him so much when his own MLAs and when the people of Manipur are disowning him completely. And it is also part of his failure. So Rahulji's ultimate target is to bring peace, and he is coming with love, because he know now that all the hate and violence, he can counter it by the message of love.
Chahi asigi bosem amasung kosem na lokhiba class 10 amasung 12 ke examination da first division da pass tawriklaba Ramlal Paul Higher Secondary School gi Mahairi Singh okpagi thoram amang asi school asi da pangthokre school asigi ing lising ama chamapan marifuni thoi da class 10 pass tawkiba alumni sing na sinduna ngasi kaisamthong da leiba school asigi conference hall da pangthokiba thoram maduda Lok Sabha gi member Dr. Angomcha Bimol Akwaisam Manipur High Court ki Justice A. Guneswar Sharma amate school asigi principal Haubam Patmini na maru oiba mithunglen sing oina sarukya ke thauramatuda Mark Wang na fanglaklaba Mahairi Singh da certificate memento cash award amate larik amamam khusina ke thauramaduga mari leinana school asigi alumni Dr. Angomcha Bimol Akwaisam na hai Mahairi Singh na sonthaba mikop lakpada mai leiduna cheluidabani mahai tamba haibase classroom khaktada tamgadabanate classroom gi mapanda su khangba yaba tamba yaba khudingmak tamshinnaba hotnabaga loinana current affairs su mayek sengna khangnaba hotnagadabani pumnamak asina Mahairi Singh gi tunglam chatta mai pakpa soidana oirakani hainasu mahakna mathata ke छात्रों ने कि दिले बाकी ने दुनिया चिंगल ले दुनिया लारिंग से उन्हें सेंट्रल हो रखते हो तो इसाई पाम जब जीके पाम बा इंग्लिश पाम बा जो दे दुनिया अंगांग में यार है इसान इवोल्व तो करता तो बने दुनिया लंबी से हान खरब फगरे है ना लेव करो लोग इन्हें मत तो पर वही की बात मतलब किसी लोग इन्हें मत कुछ की लोग इस्लाम दाई से लोग इन्हें करना सो पोजीशन के सो लोग इन्हें फंसना ले अदुग लोग इन्हें सीधा सोए हो रहे हैं ना कुछ लोग इन्हें सुखान नहीं अदुग लोग इन्हें पता for me knowing third division the power of me for when IS go having identity sana dugi basically examination is only a facet of life sama hotani and overall no know it like from the award from the issue adugi consistency me leno hona ba the overall personality develop to hona ba duga atopa sa no kharap phana phangla su no na duga goal under na demotivate to the exam is, don't forget, is only one facet of life. It's only an experience of life. That is not the life. Imphal West amasung Imphal East District ki manung chanba Imphal Municipal Corporation na konba mafam sing da leiriba Lanai Hospital amade shopping mall pumnamak masagi oiba gari parking thamnaba transport director na khangan khibag loinana state amade national highway gi nakyeta unauthorized oina gari parking oibadasu athing batham khre Manipur lenga ke transport director Dr. Nivedita Laidalakpam na tha sigi mangada tongan ba chero sing thoktuna wafam sing ase khanghan khibane Director na thokpa office memorandum amada Imphal East amasung Imphal West District ke Imphal Municipal Corporation na konba mafam sing da leiriba Lanai Hospital amade atai commercial building sing masa-masagi lamgi manungda parking area thamgadabane parking space asi atopa public area da thamduna achat awok tawriba sing da apanba piba yaroi haidi Lanai Hospital sing amade shopping mall sing na masa-masagi parking thamnaba wafamase traffic regulation and parking committee TRPC ke chairman su oiriba transport minister na chair loduna haukiba June 12 da phamkiba mifam amada warip lokibane transport director na thokpa tongan ba cherol amada state amade national highway gi nakyeta unauthorized oiba mongda parking oiba khudakta athingba thamkiba loinana parking oiramba sing district administration amasung police na takthokpagi thabak chatharagane new secretariat building mamangda lambigi mataida public parking ama hangdoknaba application ama pirakpaga mari leina kupna khanaraba matungda athingba ase thamkibani hainasu order asina makatari Security force na lamdam asida pamdaba thodok sing thokhandana ba lokhatpa checking thaurangi saruk ama oina lamdam asigi ching amasung tampaki tongan ba mafam kyada thiba humbagi thabak chathaba leptre police tagi fangba pawmugi matung inna security force na kangpokpi district ta thiba humbagi thabak chathabada tongan ba khutsukhulai kya phagat pangamle haidi phagalaba khutlai sing adudi 303 rifle ama rifle adugi magazine ama 12 bore single barrel rifle ani high explosive 36 hand grenade ane magazine yauba 9mm pistol ama kapayariba nomai maru taret blank round ane amadi antenna ga loinana Motorola ge set amani hari
Ngasi numidang wairam Moirang Municipal Council na konba INA Headquarters mapada Braza tarakpadagi kar tongdun lakpa miyoi ani asok apan ng kre tawdok aduda sok laba miyoi ani adudi Moirang kunawdagi warepam Thabizau chahi humpu amadi Laishram kunjo chahi yangkai tadet nge makoy ani CHC Moirang da first aid piraba matung kudung tiningay oidabadagi discharge tawkre hairi Tawdok ado ngasi numidang wairam pung mga minute yang kayrom tarakpa aduay da tokibine Hyundai i20 car registration number MN03P6317 adu Moirang Bazar lom dagi Moirang lamkay tamna lakibine Tawdok ado da car adugi oy thangba mamangi tire puncture oy ki hari Akoy masal hunaduna laybagi mahud amata oina punsinduna lamdam asida thokliba irang asi loshina ba honamina si haina Manipur Committee for Peace and Development Konthozam ACG Chief Convener Wahingbam Kameswar na fundurakle irang asi loshina ba point mari yawba memorandum ama Manipur gi Governor Anusaya Uike gi kuthangda India ge President Draupadi Murmu da pishiluraba matung Manipur Press Club ke Thangjing Hall da pangthokpa pau gi mipam amada wapum ase phongdokladuna Kameswar Hai Kuki Singh na separate administration tanbadagi irang asi thopane narol dagi changsil laktuna Manipur gi apunba saktam thugaina ba khotna rakliba Kuki Singh asi takthokraba matamda lamdam asida amuk hana tangdu leitaba hanjilak pangamgane irang asi loishina bang asi Governor Anusaya Uike gi khuthangda India ge President Draupadi Murmu da memorandum asi pishan kibane Memorandum aduda lamdam asida NRC chatnahanba Kuki kulai paiba singga chatnariba su lawthokpa Kuki singda ki SD status lawthokpa amate maitei khul ngakpa sing faba amate miyot minai chathahandaba haiba point sing yauri amaromda irang asigi matangda Lok Sabha ge member Dr. Angomcha Bimol akoizamna house ta thamkiba wafam adu lamdam asigi miyamna apenba po ihaing su mahakna makata ki INC की लीडर राहुल गांधी मणिपुर लाकने है ताई मसी यामन नुगाई मामांगी पार्लियामेंट दा मणिपुर की इहुन बुखंगना राहुल गांधी ना मणिपुर की मरम ngang की बगी दमकता आइना राहुल गांधी बु हनन थागतसरी INC की लीडर ऑनरेबल श्री राहुल गांधी ना मणिपुर लाकप मतम दा अखोय की MP अनि बिमोल अखोयजम ऑनरेबल अफ्लेट बखोय पुन्ना पुजम मिनरगा अखोय की येलोमी अखोय की दमकता खनबिरगा मखा की पोइंटिंग असि लौथोपिरमो हाइना आइना हाजरी हाइरिबा पोइन मरी अदुदी मणिपुर दा NRC सनहनबा कुकी मिलिटेंट सिंग इंदा तौरबसु हंतोपा एनी कुकी ट्राइब ST लिस्ट की चलहंदबा खुल ngakpa sing ngak senbiba Jiribam da thokliba irang asina maram oiraga Jiribam gi tongan ba mafamda hangliba relief camp singda All Manipur United Club Organization amuko poidele marol meira paibi apunba Manipur All Manipur Women's Voluntary Association amawawa All Manipur Maitai Pangal Clubs Organization ampal All Jiribam United Clubs Association All Jiribam meira paibi amadi All Manipur Women's Voluntary Association amawawa Jiribam branch na tengmang polam kya khusina kre Tengbang potlam singado Jiribam ge Bijanagar da leiba multi sports complex indoor hall Chingdong Lekai Upper Primary School Sorok Atingbi High School Jiribam Higher Secondary School Children Home Harinagar amadi atay tongan ba relief camp singda kusina kibane Tengbang Khongchat aduga mari leindana All Manipur United Clubs Organization amuko ge General Secretary Pratap Lesang themna hai Haukiba chahi ki me gi tang ohumdagi thokliba irang asiga mari leina Jiribam da thokliba irang asida lanjinaduna relief camp te leiriba singi awabada saru yabu oina Tengbang Khongchat ase lakpane Amuko ga chatminariba lup singda maru oina Jiribam gi azukada mafam asigi miyam gi awadapa sing mateng panghaningba amade matam bi pau pibira u Nakoigi awat apada karada oidabasu angamba mating pangnaba hotnazake Jiribamgi miyam wakal sonta bigano aikoi punna lingjel manana Government of India na aikoida singnarakliba asidage ngakthoknaba aikoi punna hotnaminase amaromda Jiribam district ta leiramliba hospital ge fibam asi pende hospital asi district amage thakta thambiu hainasu mahakna chief minister ge pukning chingsinki Manipur government aina appeal ama tawjari madudi jiri da laidiba
अखोई मेडिकल की कनोसिंग से फैसिलिटी से याम थीना डाउनफॉल होइरगा लेरे अदुना अखोई डिस्ट्रिक्ट लेवल दा अखोई डिस्ट्रिक्ट सु ओन है जिरी से अदुगा डिस्ट्रिक्ट की ओइबा हॉस्पिटल मा समाना तौबिदबसे सी मा डिस्ट्रिक्ट लेवल दा पुखतबिरा कांदा अखोई हॉस्पिटल से दा अखोई ऑक्सीजन अदगी ब्लड बैंक करी करा अखोई ऑपरेशन थिएटर न सिंबल लेतबसे अतु मतम दा ऑनरेबल चीफ मिनिस्टर न मसी मियंग संबिरा कांदा अतुबदा जिरीबाम दा अतु मतम दा लान की मतम सिदा अखोई मसीबु ngakhoknanaba ahanba priority pibiyu haibsu ai thamjai makhoi political gi makhoi gi oiba fire oigani aduga makhoi gi rajniti gi oiba wakhlon duga akhoi amuko gadi lapna leinai haitare adugu makhoina shanti oire hajudi makhoi gi oiba policy oigani adugu shanti oira targadi ngasi leiriba hujiki pimam jibu leigadrana sidi adum prajana adum lepsasano akhoi amuko gumna akhoi adugi kanodu de paningde haijena Senapati District Students Association SDS in economic blockade tawragani haina voice message ama social media da paktakna sandurakliba se yumpam yaudabani mahiroi loop asina economic blockade kaukiba leite haina loop asige information and publicity wing na thadoropa cherol amana sengdorakli cherol asina hai lana pau sandorakpa asina miyamda mipaiba amade nungnang bapokhale Mahiroi loop asige office ge economic blockade kaugani haibigi cherol amata thadokiba natraga wafam amata phongdokiba lekte maramaduna miyamna mipaibiganu hainasu cherol asina makhatari tha khudingi nongma panwa numit khuding life and land sing Hapigani life from land sing thong hangduna inat lining kannabagi wakhalon sandokpa haunabagi pandamda kanglei ngaklong na ngasi ingen gi nongma panba numit asida chingkhai chingda leiba lining thau chingkhai apan bagi khowamda lamtu sengdokpagi thauramga loinana life from land sit sengba pauzel khonghau gi thauram pangthokre ngasi pangthokhiba lamtu sit sengbagi thauram aduga mari lengna kanglei ngakloge thongmi boni nongmai themna phungdorakibada ngasi dagi haudokliba life from land sit sengbagi thauram ase tha khudinge nongma panba numit khudinge life from land singda pangthokane lining thau chingkhai apan bagi khovam senariba salungbana chayol amada irai numit amadi nomaizing numit khuding thong hangduna thaugal tawri Taubirambu ikai khumnaba utuna kanglei ngakloge maikedagi taret senja kachaduna ikai khumnaba utke political activist sapamcha kanglei palna hairangoi pambi thaduna ngasi thauram adu hodokhe Jenims ke anauba director hapada eligibility criteria suba Dr. Amahapiu haina Jenims Students Association ke president Ningthausam Dinesh na mari leinaba singi pukning chingsilakli Manipur Press Club ke thangsing holding ase pangthokpa paugi mifam amada wafam ase phongdokladuna mahakna makhatana hai Hauzik Jenims ke director oiriba Dr. Lashram Deben ge matam ngasi loide Dr. L. Deben na kumja English ngani subna kun mathoi ge July tareta chahi ahum ge charge lokibane maramaduna mahakna director oibagi matam ngasina loide Dr. L. Deben na director oiringai da Jenims ke yaifuna ba thabak kaya tawrambag loinana anoba development kaya so paikhalamni Masigi mathakta Jenims ke mahiri singi damak chawkhat thaurangi thabak kaya ama paikhatlame Dr. L. Deben ke matam loiraba matungda lakadaba Jenims ke director adu eligibility criteria suba Dr. ama thabirau mamangda criteria sudaba Dr. kaya tharakpana hanjin sindok sinjin tawbage thaudok thokibalai kre Director Toina Sinba Sina Maram Oidaga, Jenims ki thabak thauram singda chawna khudong chadaba kaya mayukna ke, Director Ama Oibada Tangai Fadana Changba qualification da Associate Professor Oina Chahi Manga Amade, Professor Oina Chahi Manga ki experience asi Soifadana Change, Asigumba criteria kaya asi Suba Senior Doctor kaya Jenims the Lady, Maramatuna, Mari Lainaba Singna Atopa Mafam Degi Anoba Director Ama Hablakbagi Muta, Jenims ki Senior Doctor Amabu, Director Oina Hapiu Hainasu Mahatna Makata ki. Jenims da hujik Dr. Oiraganda Laibiba, Senior Most Oiraba, and eligible Oiraba, Dr. Singda, Hariba Director Amo Oibagi Kudong Savasi Pibiduna, Jenims ki Lajariba, work culture ki, Amadi Satragi, welfare ki the Makta Tauriba, Tabuk Sing Asigi momentum, Kaitanabagi the Makta, and Kudong Sanabagi the Makta, Hariba criteria Singasi, Sarkana, Ramakupni Yingshin Biraga, Matam Sana,
matam leirigi da khana biraga hariba matik charaba doctor sing asi yeng biraga anda fazana happy rana basu koi jenim ki satra sing ki mai kai dagi hana na koi mari le na ba department sing jasa koi na request au jabani aduna hariba qualification sing sia suraba doctor leiri koi jenim sa hoju su pu ma yam sa leiri ado leiri ba sing asi dagi qualify oi badu fazana consider tau biraga anda kupna nei na biraga hariba eligible criteria sing asi kupna nei na biraga sargi mahut sinbinaba natraga su koigi nangna lakadori director asi hena matik chaba amadi chatra singda burden pi denaba afaba maikai da yeng biraganda thaba paikhat piranaba anana koi chatra gi maikai dagi amadi jenim student association gi maikai dagi appeal tawjari Thaudok ama hek thokpaga maral sinabagi mahut expert sing yauna tungkoina chatnagadaba solution puraknaba thabak tawhaningi haina National People's Youth Front NPYF Manipur ki president Laiton Jam Jayanandana appeal tawrakli wafamase kongba turel ge longnambal kaibana madam oiraga Khurai Assembly constituency gi manung chanalaiba khabai soi amade komidokta oiriba ichauge fibam yengsinbagi khongcheta mahakna phungdokkibane Yengsin Kongchat Aduga Mari Lendana L. Jayanandana Hai Miyoi Bagi Civilization Asi Hangatna Yeng Lubada Turel Mapan Ase Kunda Leita Bada Kwaidagi Kudong Chaba Mafamni Haina Lonarame Adubo Hauzikti Turel Mapanda Kundaba Haibase Mipainingai Oibagi Fibam Amada Lakle Handak Numit Kadanigi Mamang da Chukiba Nong Namaram Oidaga Imphal West Amasung Imphal East District ki Mafam Kiada Ichaugi Awaba Mayuk Nari Masida Maru Oina Turel Mapanda Leiba Miyamna Turel ge Longnambal Kairak Tanaba Potnabada Aduki Matik Awaba Mayuk Nei Chahi Ama Helaba Manipur ge Iranga Sinamaram Oidaga State Asigi Economy da Sothana Leidingai Chedak Asida Natural Calamity na Amuka Hena Awa Chaiting Piri Itawasigi Marik Chumba ground report Lauraga, Awaba Mayuk Nariba Miamda compensation, Pibinaba Mari Lainaba district administration na Tabak Lohaningi Haina, Jayanandana Makataki. Kurai the Chiliba, Masagi Turian Ohumje. Kurai the Chiliba Turian Ohumchi, Kamain Torga, saying a sea Koishili Kong Turian as Chilis. Kong Baturian Habachi, Manipur history da, Akoya Maru Baturian or Badanatana. Akoi mioi bagi civilization da Turian mapanda hingbajina khwaidi khudong chane na Turian panda mayam se tanarmi neba history da adigi hojikchu ado hojikti Turian mapanda khundaba da mipai narupagi phibam ma lapuse masi amtang karamba policy tawraga karamba policy fazana yamong taba expert sing yawarga policy tawraga masi thengnagadage haiba oromda kok thadabiraga hoyba masida lebiriba authority da anga mathaujing amachung masi Mari Lina department jingna masida miyeng chingjan biraga kamai torga tung koiba penoma solution ama puthokpa ngamgani kamai torga si tholaiba challenges se akoi thengnaba ngamgadage habromda puning chingjan biu haina Paugi Maratna Denver break ama Lominase Imphal West District ki Dingthemcha Karongda leiba Holistic Vista Substance Use Disorders Treatment Center na drug amasung alcohol gi problem leirabasing matam gachunaba mongda sel yamna changdana layengli Social Welfare Department ki license makhada chalairiba treatment center asina piriba tongan ba servicing di detoxification, yoga and meditation, psychoeducation, art therapy, group therapy, cognitive behavioral therapy, case management, relapse prevention program, relationship building worksheet, family and friends therapy, individual therapy, addiction co-occurring therapy, aftercare, extended care, recovery convergence meeting asina singbane Malaysia ge Malacca da leiba Asia Metropolitan University dagi addiction laina gi matangda master's degree paibada natana ICCE Colombo plan dagi international certified oidaba Dr. Sapam Lalit na lingkhatpa treatment center asida miyoi lising ani gi mathakta layengkrei masigi manung miyoi lising ama hena mahausa gi punsida halakpa ngamkrei treatment center asida leiriba staff pumnamak national amasung international gi thakta training fanglaba ngaktani hafta khuding gi medical officer na treatment lawriba khudingmak routine check up tawduna yamna cheksin layeng chathai amaromda treatment center asida leiriba miyoi khudingmak ki right mapung phana ikai khumnaraga layeng chathaba asina maram oiraga staff amasung patient ani gi marak
मरक्ता अफब मरी थंब ngami masida natana family education program pangthoktuna addiction laina karamna thengnagani haibagi gyan losing singsu imung manungda chap chana piri kanagumba drug natraga alcohol gi problem leiba yarobadi treatment center asigi phone number 9774857077 natraga 8798621531 natraga 9612323551 da ngasimak tanabiu. Break ki matungda myambo umukah na taram nokchere makataba pausing pisare. Handak Manipur da mayuk nakiba ising ichaw aduna madam oiraga kumbi esiki mafam kharadasu hojik fawba ising chenthokpa ngamdana leiba maramna low lingkraba lofam kaya thumjin kibana amuk nauna low hunba amade lingba togatra haina lomi singna mipaiba poknare ichaw na madam oiraga kumbi esiki manung chanba hautak local da ising thumjin kraba phau hun kraba amade low lingkraba lofam kaya kharada oirasu kanba ngamnaba kumbi esiki MLA Sanasam Premchandragi meeting makada wangu tera khong GP gi pradhan ga khutsam naduna hautak local faudna cheliba yamna maru oiba wangu akasoi selungkhong maril takhi gadaba hautak ke canal seng bahokre canal ase tengthokna ba khudaki oina MLA na machine pokren thabirakpagi damak hautak local gi lomi singna MLA bu thagatpa phongdorakle Hoji Pandiri Bokumbi Kendagi, Honorable MLA, you will Punjab City Sanasam Premchandra Singha, Amadi, Hong Gram Patsaki, Hoi Prahan, you will Punjab City, Oxamo Baleso Singana, from Lavalomi Prozaki, our Mamsi, Kado Erbusu, I did Howling River, Lahon Tung River, Amadi, Pampensai Mayamsi, Kado Esu Kanmang Namaka Makta, Nasimak, Mapam Sida, Auckland Tabiratuna, Nasidaki Tabak Suba Hogere, Haiba Tabak Suba Sida, London Sigi Leva. Auto local de Uriba, no Presa, Putimona Yana, Honorable MLA Bo, Hakapa Pondok City. Manipur lengak na ahan bagi oina interim relief fund oina lupa lakh amagi senpam pigani haina lauthokiba du athuba matamda pithopiu haina iranga sila lanjena duna relief camp teleiriba singna lengak tataksilakle wafamase more churachanpur amade iranga sina sokalaba mafamdagi lanjena duna akampat relief camp wangzing kodompokpe sports complex lamding higher secondary school Wangzing amade atay tongan ba mafam sing da changsafam loduna leiriba sing na phongdorak kibane inmate sengi maikay dagi phongdorak pada iranga sina maram oiraga lanjena duna leirakpa chahi amaga tha ani farakle iranga sida awat chaitheng nanglaba sing da lengak na mating oina interim relief fund ni haiduna lupa lakh amagi senfam adu lupa lising kunmanga marirak thokna pigani haiba lauthokhiba adu athuba matamda pibiu loinana lamdam asida tangdu leitaba hanjin handuna isa gi iramdamda handuna khunda leitaba yanaba lengakna simbiu haina so phongdokna rakhe JSC against the brutal killing of Soibam Sarat Singha lengaka yanakiba wafam sing ngasi fawba thabakta onthoraktabagi mayokta haukiba June 13 chatharakiba wakat mifamgi saruk ama oina ngasi Jiribamgi Chingdong Lekai Community Hall da miyamgi oiba wakat mifam ama chathakre wakat mifam adugi saruk ama oina Laikidraba Soibam Sarat ke mafamda ikai khumnaba utpa oina minute ani domina lepki wakat mifam aduda Soibam Sarat Kumargi mihat pafagatlu yalhomi Singda Singnarakpa Lemna Tharoi, Narco Terrorist Marufang Namutatlu, Amade, Manipur gi Saktam Kaibe Yaroi Haibe Yauna, Tongan Pakolau Kaya Lauke. Wakat me from Maduda Saruk Yakibi, Chingdong Lekai Women Organization Ge Secretary, Haubum Toibin Hai, Jiribamgi, Samu Punbi, Gular Toldege, Soibam Sarat Kumar Mihatina, Hatpi Krabamatung Manipur Lengaka JSC ga Yanakiba Warul Singh Tabakta Onthoraktaba se condemn tawi Atuba Matamda JSC ga Lengaka Yanakiba Wafam Singadu Tabak Oina Onthoraktrabade Akanba Kongjang Changsilagani Haina Mahakna Fundoke Ulathon Samu Pumidalaiba, Sebum Sarakoma Kobamio Emabu, Puki Milatian Singna, upon Kangana Hamihatina Hatope Matunda Nasi, Jibamda. Laiba JC Sema Matung Amadi Jipam Jessica Amadi Sarkaga Una Yana CM Matung Nasi of the Sarkana
थबक ओइने पांगथोक पेतबा मरम ओइदुना जेसी अमदी जिलिबाम प्रजा मियामना कंडेम तवी अमदी मियात असिबु अथु मतमदा पुथोपिउ करिंगमा पुथोक्तबा तारगदी जिलिबाम प्रजा अमदी येसीना आइखोइ पुल्ला कांदे खोंजंग क्या अकनबा खोंजंग क्या संगलकनी हाइबसी अफम असि सरकार अफम थमजरी वन महोत्सव का मरी लेना कुंभी संदोंग अपर प्राइमरी स्कूल कैंपस यलहो पांबी 4 रोम थाकी लोइना महैरी सिंह की ओइबा लाई यकपा चांगदमनबा अमा पांगथोख्रे कुंभी संदोंग अपर प्राइमरी स्कूल ना वाइल्ड लाइफ इंस्टीट्यूट ऑफ इंडिया देहरादून अमदी फॉरेस्ट डिपार्टमेंट का पुन्ना खुत्समनतना पांगथोखिबा थौरमतुदा कुंभी संदोंग अपर प्राइमरी स्कूल की हेडमास्टर खागेंबम इंद्र कुमार वाइल्ड लाइफ इंस्टीट्यूट ऑफ इंडिया के प्रोजेक्ट साइंटिस्ट डॉक्टर मिर्जा गजन फरुला कुंभी कॉलेज के हाने के प्रिंसिपल कुमाम जुगेश्वर अमदे फॉरेस्ट डिपार्टमेंट के ऑफिशियल सिंह नामरु ओइबा मिथुंगलेन सिंह ओइना सरुक याखे असिगी थौरमदुदा कुंभी संदोंग अपर प्राइमरी स्कूल अमदे संबले सेक्पिल स्कूल कुंभी की क्लास 3 के क्लास 8 फाउब के मनुंग लेबा महैरी चामना एक पेड़ मां के नाम हाइबा थीम दा पांगथोखिबा पेंटिंग कंपटीशन दा सरुक याखिबा लोइना मकोक मथंग ताख्रबा महैरी सिंह दा मना पीदुना पुकनिंग थौगतखे थौरमदुगा मरी लेना कुमाम जुगेश्वरना हुगलक्लिबा आंगांग सिंह दा क्लाइमेट चेंज ना मरम ओइरगा मालियम की काइथरक्लबा फिबम की मतंगदा खंगनखे असिगी थौरमसिदा मरुइना उ थाबकी प्रोग्राम थौरम अमदि आंगांसिंगदा की पेंटिंग की प्रोग्राम सु हापे मरुइना आंगांसिंगसिदा येअलिबा पेंटिंग सिगी थीम सि मरुइना हंदकी सही की मुद्रा मंगा सुबा बन महोत्सव असिगी थीम अमा ओइरिबा मदुदि इमागी ममिंगा अमा हाइबदि इमागी ममिंगा उ अमा हाबा हाइबदुगी सिंतुगी अंकुरिसे अदुना मरुइना आंगांसिंगदगी सिगुंबा उमंग कनबगी वखनसे मसी मिथिजना बरोड सिंगा तुंगना मपुंग फाना पांगथोक अंसी थबक ओइना पांगथोगा माहि चासी हाइबदि पे आंगांसिंगदगी हौगदबनी हाइबदुदैतुदा आइकोइ कुंभी की माइकैदा लेरिबा मरुइना संदोंग अपर प्राइमरी स्कूल कुंभी की आंगांसिंगसिदा सिगुंबा लाइयेक्तुगी थौरम पांगथोकनी मणिपुर हौजिक ओइरेबा फिबम असिना मरम ओइरगा हराव कुमहै अमता तौबिदनबा भारत हिंदू महासेना के मिनिस्ट्री ऑफ डिफेंस विंग ना थादरकपा चेरोल अमना अपील तौरक्ले चेरोल असिना हाई मणिपुर मियाम की दमक करिसु खंदना सेंटर की लुचिंगबा सिंगना थौवा सादना हौजिक फाउबा तुमिना लेशनबा असिना लानसी लोइद्रबा फाउबा लमदम असिदा हिंदू लाइनिंग चटपा सिंगे हराव कुमहै अमता पांगथोक्तबा हाइबा भारत हिंदू महासेना ना वारेप लौरे लाकलिबा कांग चिंगबा कुमहै असिदसु लाइगी तंगाई फदबा थौरम तमक पांगथोक्लगा अहेनबा हराव कुमहै की ओइबा थबक सिंग पांगथोकपिगनु हाइना चेरोल असिना मखातारी Indian Red Cross Society Manipur State Branch na Association of Meitei in the Americans Amaga Kutsamdana Sinduna Nambol Khabi Mayai Lekai Community Hall da ngasi Medical Camp ama pangthokre Camp aduda Imphal West District ke Chief Medical Officer na Tharakpa Dr. Singh na miyoi kaya laying kibag loinana mathau taba hidak langthak kaya so fangan ke Camp aduke saruk ama oina Indian Red Cross Society Manipur State Branch na Kangkhal amadi hygiene kit amamam so yumthongi oina yentokhe Camp aduda IRCS Manipur State Branch ke Chairman Narendra Ningomba State Vice Chairman Dr. L. Manglem, Honorary Secretary Nabachandra Athopam amasung Treasurer Premjit Nauroibam ga loinana Red Cross ke volunteers sing na sarugya ke ngasi ingel gi noma panba numit ka mari leina Jiriba Municipal Council ge Executive Officer Moirangthem Surjit ke meeting makada Jiribam Railway Station sit sengba ki thabak chatakre safai apnao Bimari Baghaw Haiba Wakalunda Yumpham Oiraga Pangthokiba Thauram aduda Jiriba Municipal Council ge staff amade sanitary workers singna sarugya ke railway station asi sit sengba khakta natna mafam asidagi reusable amasung single use plastic waste kaya khumjinduna amod akai sing mafam chana dispose tongnaba pauza so miam da pk Ichangna awaba taraba kongba amasung basikhongge miyamda marisuba Assam Rifles Kanglasa Warriors na
thaknaba ising yenthokre ichauna awaba taraba singna thaknaba ising fangdabagi awaba mayuknare hairakpadagi Assam Rifles na khudakta sinduna kongba masung basikhongi miyamda thaknaba afaba ising liter lising taranitoi adu yenthokibine Ningsing Bayabadi, Mamang the So, Marie Subasam Rifles na Ichawasida Rescue Operation Amade, Free Medical Camp na Chingba kaya pangtopagaluin na mobile toilet kaya so saduna mating pangkrabane. Matagi mahay tambagi sel tanaba migi yum kupa yaurubada yum thaktagi taraktuna koki sarukta yamna thina soptuna hauzik Caesar Hospital da laikat nariba salungpam mamang laikai dake sarangthem Amarjita United Youth of Hairo ke thaumi singna angamba sel gi mateng pangkhre tengbang khongchet aduda saruk yakiba United Youth of Hairo ke Secretary Premberta Sarmana Hai Amarjit na nongmagi afang ba suraga imung purambane mahaki operation ama loikre major operation ama watli adubu cell gi awaba mayok nabadagi wathoriba operation adu tawba ngamdana leide aikoi masel angamba mateng pangnaraga Amarjit ke thawai ase kanduna mahaki hanagi punsida amuk hanjina ba hotnamina se haike Manipur University of Culture MUC ge Makhada Hosek Chathariba semester examination sing Hosek Lamdamasida Mayok Nariba Ichawa Sigi Yenglaga Yekthokle Anoba timetable ama amok thoklagani haina MUC ge controller of examination Angom Caesar Lembi Chanuna Thadropa notification amana khangalakle Hianglam Assembly Constituency ke MLA Dr. Yumnam Radheshyamna politics yauna tongan ba hiramda tawkiba thabak thoram singbu sakhambu oina New Delhi de leiba Friendship Forum India na Bharat Excellence Award Best Indian Personalities Award amade North Eastern Golden Personalities Award piduna ikai khumnaba ulakre Manipur ge hanage Chief Minister Risang Kaising ex-minister Onsamang Haukip amade ex-minister Mangaibogi matungda marisubo oina MLA Radheshyamna award ase fangbane award ase MLA asina politics ki lamda tawkiba afaba thabak sing India ga malim gi leba kya gi marida fagatna ba hotnaba yauna MLA asina miyam gi damak tawkiba tongan ba thabak thoram singbu masak khangbu oina award sing ase pirakibane panbayabadi Hianglam AC dagi term aniral Mikhal Mai Paktuna MLA oiriba Dr. Y Radheshyam politics ta khongda dringaida Dr. gi sinfamda Manipur gi ching amasung tam gi mafam kyada posting taduna miyam gi damak thogal tawduna lakhrabane Lamdamasigi Thoidok Hendokna Maming Leiraba Seksakpa Amadi Sairengba Furai Latpam Iboyai Masharma Masagi Anabamana Madam Oiraga Lekidraba Furai Latpam Iboyai Ma Mamang Thakta All Manipur Matam Isai Kanglop Ameke President Oirambata Natana Tongan ba Award Kaya So Fangkrabane Award Sing Adugi Manungda Amik Napiba Lifetime Achievement Award 2013 Manipur Sahitya Parisat Na Kumja Inglisingani Subna Tarama Thoida Piba Sangit Bhushan Matam Isai Sairengba Singge Apunbalub Shal Manipur Napiba Lifetime Achievement Award Chahi Siki Seksakpa 2020 Amade Cultural Forum Manipur Napiba Thokchom Sana Jaubi Memorial Award 2022 Lifetime Achievement Award in Matam Isai Nachingba Panbiyai Mahakna Manung Matam Chadana Lekidaba Sina Manipuri Matam Isaida Mensinba Ngamlaroi Daba Achoba Okoba Ama Lehorakane Manipur ki Saknai Raba Seksakpa artist Sairengba amasung educationalist Furai Latfam Iboyai Mana Manung Matam Chadna Lekidabada Apunba Manipur Matam Isai Kanglop Amikna Awaba Phongdorakle Amike Secretary General Mayengbam Danajena Thadurakpa Cherul Amana Hai Lekidraba Furai Latfam Iboyai Ma Kumja Inglising Machamapan Marifuhum Doida Pokhe Mahakna Matam Isai Lamda Mutnai Daba Kudul Kayatam Lambata Natana Tungi Yumpirel Oirakataba Nahakaya Mahai Masingi Lamda Lamjing Namtak Lame Lekidraba Oja Se Amek President Oirambata Natana Ikai Kumnaningai Oiraba Award Kaya Sofangke Lekidraba Gi Tawaina Mapugi Kuyada Ingna Chikna Pothanaba Ameki Thaumi Singna Minute Ani Tumina Leptana Mapugi Mapamda Thongnike Loinana Imung Manungi Awabada So Saruk Yari Hainasu Cherul Asina Makatari
Numit nini chathakadaba ahanba DCA Inter-School Chess Tournament 2024 ngasidagi kwakaital hainaw khongnebida leiba Pitambara English School da hodokre chess tournament hodokpagi thoram aduda Manipur lenga ke Department of Youth Affairs and Sports ke Director T Fulen Maitei Manipur Chess Association ke Secretary RK Bogen amade Pitambara English School ke Principal Khairakpam Nilimana Chief Guest of Honor amade President oina sarugya ki The Chess Academy na silaga pangthokpa chess tournament hodokpagi thoram aduda T Fulen na hai ngasidagi horiba inter-school chess tournament asida mahairu chahum hena sarug yagani haibase tabada nungaiba fawi asigumba makhalge tournament asida lengake maikei dagisu pangpa yaba mateng pangani chess sanabagi kanaba ama hairagade wakhal khanthaba ngambagi ahenba thongna leiba amade thabak ama tawba matamda pukning luphalle DCA na laurakliba khongthang ase mahairui singda achoba platform ama pibane chess masana ase state government na so sakangba maramna masigi certificate ase pairabadi sports quota da lenga ki thabak changba matamda so thoidokna kanaba fangane loinana net exam ki leiriba sports quota da so chess masana ase sakangba ama oi Howzikti National Education Policy 2020 ki makada sports asiso mahai masinge saruk ama oire maramaduna sana khotnaba haibasi mahairi singe tangai fadaba ama oiraklagani hainso fulen namakatana phongdokhe Mapanda piruba pagi sahi taramu ki mamang dagi player singi pagi thongpun thokpa pagi ngang singi pagi pachakha pagi department pagi bok paitopidan leiba aina chenese masi yagdi san ke mateng panggilga akoina pangbana tra suko akoi chuda ka ku chu player sida direct thok biraga koi lejadaba player ke am su yaure na masi khudong chabon kan mato kram tawga masi success hoigadagi haibudum tang akoi department ke akoi da suggestion to biraga akoi na maduda yan ba koi cycle hona sage aduga Aroy pedamaru oi papau amuk hana pizari Mausagi khalngakpa haibasi citizen khudingmakna pangthokadaba fundamental duty ni haina Forest Minister Thongam Biswajit na phongdokre Haukiba chahi mari asida Manipur da popi paktakna na thabagi chang chawna hanthaba thengnare haina Manipur Remote Sensing Application Center ki report amana hairi Lomi Singda Harmatik Chana Pinaba Lengak na Thorang Paikatli haina Agriculture Minister Thongam Biswajit na TOMTVENTAINMENT phongdorakre Manipur Miyam Gidama Congress Party na lepli haiba wakalona sige makada Rahul Gandhi Manipur da laktagani haina Hanaki Chief Minister Okram Ibobina phongdorakle Mahairu Singh na Sontha Mikop lakpada mai leituna cheloidabani haina Lok Sabha ki member Dr. Angomcha Bimol Akwizam na phongdokre Amade Imphal Municipal Corporation na konba mafam singda leiriba Lanai Hospital amade shopping mall pumnamak masagi oiba gari parking thamnaba transport director na order thokre Matangas na ngasigi oina di Times of Manipur gi Manipuri Paulo Shinjare meeting tabi di papum na magpu CHAPLINA MAISNAM na amuka na krumsari.